mayam ngasi pot kaino tawbagi pot yonbagi update tawjarake hauji akhoi kaino kan hi saugri kan hi saugri je loiraga sida nakupi jule kaino tawrani nakupi jule lani si mamang da yongna nai khaibagi ko mayai je khara phabu walabani phabudi phari mayam adu orju mayam pharambado yongna mayai je loi nai khairaga mu phagale ini aduga mayang tondi asonda leire mayang tondi ason chalu laki ko mayam kupi je sonda ju leiri ko khara aji kan tawdra nakupi je mayam sonda ju leiri ko khara aduga sidana mayang ton je sum hanjan hanjan he abani na kupsal le ba yamna adu kaya thok ngam de khang de 10 mu puthok ngam madi yare adu sonda ju khar kitang lei ngasi di mayam kaino ga yaroke nungai peruk se packet ama thokadra ani thokadra nungai peruk kitang ga puthorake aduga yendem je nungsa sabaji da ko adum hane hamne hamuda packet kaino mapun ani ahum adum ta thokado adum male athokpo ge puthorake aduga kaino je hangam je mayam demand am la ko matam na tamina mayam je hangam je pamna banina adu akhoi gi di khangna banga ta ju oire sum ka akhoi gi family ngak to oibani na akhoi na ju loina luna khanjaba kana da pg ge kana da piru ji ge haibdu haiba ngamdre bu ko haidi loina mak akhoi di nungsi je aduna asnang lawro no haibdu ngamdaba gi kaidoge bu ngasi di yam special oina akhoi hangam je ka su si yamna di tho oi chara ma cha di oini ko aduna si kano tawrage packet hangama pun kano jegi hangama cha jegi packet ama saraga si jena ngasi akhoi gi lucky draw olani mayam daw yaba mi amada akhoi na si maset amamda ira porani nifu muk semaga ko adaida kano phaw mi du da daw yaba mi du da hangam je khudol por oina khusin nazarage hangam khatang oidira ha hangam khatang do hangam ji na special go atai posidi yola je bu ko aduga hawai jar buding asi akhoi gi site gi khudon pot kano tok dore tamja dore mayam da akhoi gi 30 ke yaugi celebration oina haidi mayam na nungsi bi gi yaurini aduna manipur da leiba akhoi ichinau mayam do yam nungsi akhoi nungsi na yengbi bi mayam du madi kitang pharak tarabni na handa akhoi manipur thokpada tawjarakani aduna manipur thokpada soin tawjarakani haidi tawdabudi tawroi aduna matam kitang aibiro akhoi yum tholokpa matam gi oina aduga Delhi da leiba ichinau jingi oina di ngasi lakpiyo khudingmakta akhoi gi blessing nongi maikai dagi haitare ko mayamna hawba hoktaba yamba yamdabgi wafam natana khoi bu nungsi bi damakta khoi gi token of love haigadra adumaina akhoi gi site gi mayamda kari haitare mayamna nungsi bi bagi akhoi thagat jaba oina akhoi gi site gi hawaijar packet masam tang khudun tamjage aduna mayam lakpiyo ngasi ayane da akhoi gi kaino di dum timing di samana reko haidi pung 3 hani yon bigi matam dune aduga ngasi di kaino tok duini na hawaijar je mayam da khudun por oina tamja duini na mayam hupchan birakpa aduga kaino escalator dagi hana lakpi bu khutpi ba tawbudo tawbiranu kaigino da hawaijar hana akhoi kaigino da ngasi di hupchal aga jo hupchal iba kanggu do lawhal roiba haidi adu tawrga di mafam rang khangori dawni na la iba mayam do fazana adum settle tawraba matungda akhoi site gi hawaijar do amamam oina khudol tamjara matungda poching do kaino tawna ba mana masing duna gona yon thokjarage adu kaigumba hawaijar hana yen thokjage ba hawaijar hana fazani yen thokjage aduga mana masing do kaigumba la iba mini yame khalaju mai ngasigi oina di mayamna packet ani hum loksan da be mota mi de ko na ba amamam ani de na lawiranu amakhak lawbuna lawre ani lawbuna lawre adudang hadi ai ngasi di mari lawge manga lawge loksan bi garanu je amamam dagi hena dum mayam ara ko jing do yena se ngasi gi oina di mai tawrje ba ana mayam ju loi thungna na ba hadi lam thapna lakpu ju yawe aduna kano tawraga hadi yamju yamdraju amamam tawrju lakpagi kano haitare ne ko nungai boina maina yenaje adu mayam soidana lakpiona khoi ningsing jari no lokchari haitare adu kano tawrage sigidi pochi amta hekhige asi je thabak yam yami ko aina ngasai jo haibu silagi ju test to bong lakadini home sample loba ana pot hekpa jem te lo sangi ko mayam ana mayam sungsoi soidana lakpiyo horen ngasi aina kano tawre je Saturday ni misini ko ngasi gi pung 3 INA market gate number 2 mayam soidana thengnaraje akhoi ngaijar ma dawne ado akhoi na ngairamage harga mayam na hana ngai bi ju yawi ko ado matam chana thokjarake akhoi soidana lakpiyo